Mapan Lebaktaki pass taurupa intern singi stipend pidabadagi awaba mayoknare. State government ki makhada leiriba Jenims Hospital gi mapan leiraga intern tauriba foreign medical graduate singi bifam thokpa stipend pithok pidabadagi mapan lebaktaki medical graduate tamluraba singna awaba phiyom da mayoknari. Awaba phiba mayoknariba intern singna hanna mari leinaba singda wakatlabsu tabi dabana wakat mifam oina sathaduna makogi pithokpam thokpa stipend pithok pinanaba taksin bani hari. Haukiba lepak pokpa numita Imphal East District ki manung sanna Khurai Ahongge Thangjam Lekai da leiba Jatra Pukri Multi Community Hall da Jenims Hospital da intern tauriba singna wakat mifam khongjang adu sangsinki. Khongjang sangsin bada yaukiba medical graduate singna hai atenba matamgi manungda laingakna makogi stipend pithok pituna ana layeng gi thabakta miyam gi sewa tawbu ngamhanbiu. Asem Maya Kaubi intern amana phongdokkibada state government ki Jenims Hospital da intern tauriba base ani gi graduate sing pangphom thokpa stipend phangdana leiri medical intern sing da stipend piu haiduna apex body medical council amadi Supreme Court na su order mayam ama su thokpa laikrabasu ngasi phawada piba leite haina mahakna nungaitaba amadi pendaba phongdokhi. Foreign countries singdagi medical graduate loiraba intern tawba singi stipend pinanaba allocation leire adubu approval di leitri haiba wafam ama lakpadagi haukiba sahi sok lisingani ga kunmanga gi November thada matomdugi health commissioner ga unabada paperwork sing kanna tawri loisillaga pirgani haibagi thajaba pirakhi haiba wafam mahakna paumising da thamlakhi. President rule leiringeda health commissioner ga unakiba matungda matam ngaiduna leirakpadagi popular government lakhi haina paladuna mahakna hai government laklaba matung chief minister Yumnam Khemchan ga su unakiba laikre haiba wafam su mahakna thamki. Chief minister na se ibadagi health commissioner unanaba honabada haujik phawba unaba phangdri haina paladuna mapan leibak ki institution singdagi pass tawduna laklaba Jenims da intern tauriba singi awaba si khangbinanaba tangai fadana wakat mifam gi khongjang jangsin bani haina mayana phungdokhi. Jenims Hospital asida intern tauriba mayam ga chap manana foreign medical graduate intern singsu thabak tawi haina paladuna atai ga manadaba mapan leibak tagi pass tarupa singdi yamna awaba pheba mamada mayok nei haina makoina phongdokhi. Mayana phongdorpagi matung inna foreign medical graduate intern singdi hostel da leite bharagi ka da leiraga intern tawbani chana thaknanaba polam sing hotel dagi amadi mapan dagi leiraga thongduna chabani chathok chasin gi gari gi thau gi amadi irang matam asida lambi da lakpagi khudong chadaba kaya amasu mayok nei haina su phongdokhi. Intern tawduna leiriba miyoi sing asi sahi ama pharaba tha taruk pharaba ngaktani haiki Laibaga sike tongan ba mafam singdagi pass tawrlaga intern tawriba medical graduate intern singdi thada lupa lising tara manga pirambadagi mamang sahiga August dagi horaduna lupa lising kun manga da henget khrabasu foreign medical graduate intern singdi karimata pibi dabana hainingai leitana awaba phifam da mayok nari haina mayana makhata na phongdokhi.